Manipur ki hojik oriba fibam asida chingkong chingya singda leiba lawfam sing security force ki akanba jackson thaurang marakta law khawba amadi aibagi thabak chathanari Kakching district ki manung chanba sugnu serau amadi langmaidong gi mafam kayada security force singna ngak senduna ngasishu lawmi singna thabak sunaki karamba matamda akitu jung yaudana mahusagum law kumbangamgadagi haina lawmi singna taksi sholawri Hiram asida SKTV News ki chief reporter Ketrimayum Premchandagi akanaba paudam ama. Manipur mamangi chahigi megi tang ahumdagi thokibi irang maram oirakanda tangdu leitadaba tongan mafam singda pamda thoruk yama thokhraba matungda maru oina chinga tampaka taina mafam singda lawfam singda law suba matamda mamang sahidagi hauna lawmi singa dum kinaraga lakhibani hanak sahigi su nongmai kapsalakpa misi mina yaukibana maram oirakanda mafam kayada maru oina chingkhong chinyada leiba lawfam singda changnaba kiraka lakhibani dumakpu Manipur lengak na madi center lengak ngalokolakpa thaurang singi manung chen haiba tare chingkhong singa da leiba lawfam singsida law suba matamda khogi security force na section na nga kanda law singsi khawba law yeiba sugum singasi let na satharakli aina jik leiba mafam asna langmaidongi mamang ching aduga litan khunba thangnaba sugum mafam asida security force na ningthi na nga aga mayamasi lawgay bagi mamili niya ubiri basi kogi lawmi masu afamsu layboi maka wari chana ko tanda lawsag law kogi lawgay bagi thabagay tare mission suna ka kan honari duga security force ko karo mongda section ngak sel habi tare koi laybdagi koi thabak subda jo koi wakan noi jai tamu pen jai an moi leram da koi chi thabak se suju roi an moi laybagi koi sujo bani lawsi losan dia da losan do ai da ma tak te mo inong nong irang la ko hi da ko aki ba ma yaugi mamni chingya me an na konina mona kap thak ya khatra ko am hatok bi da do to bi da na ko ki na ko ji me am na ko ji kai hai ne ko ji me am ji ko ji me am china ko ji ta sba nga pi je ai thamoi da dia to tik kharau je jo thamu gi to pen je matung da ju su irang ji tok bi da na ba am pyo ai no hai jari samana nga ka kana to bu je ko ngai re ai ta aki ko yong da ngai tam ko Kudi akoi law khawba khotpaje sipai ne ngakten security tawdana khawi adubu hanagumna security ge yawdana yam free oina sali thabak su subudo karam kanda phangan ga doino amukta sarkar gi maikei dege amukta phangan biu si haijani aina hojik leiba si khogi Kakching district ki manung chanba langmaidong mamang chingda leiba lawfam haiba tare ari ba lawfam asigi hek ukhiba chingsang asigi tungda litan khun aduga koi palin buk ta khiba yabagi adugumba khogi chingsang pareng haiba tare aduga ari ba chingsang pareng asida su khogi Assam Rifles ki kangbu sing deploy torga leiri hari aduga security force sing asida Manipur police su yaure aduga khogi Assam Rifles su yaure makoina mafam asida law suriba lawgi ba tongan mathabak toriba singbu section na ngak sendagi thabak chathari masina maram orakanda lawmi singdasu makoina thabak su matamda akiba phawdaba tujungu phawdaba adumaku handaki chahigi oina asugumba thabak si security force na ngak laga lotion khragani adumaku lakadaba chahi singdasu security force na adumak ngak gidara natragana hari birang asi lotion lakanda lawmi singna lawfamda free da akiba yaudana security ki mathau tadana hanagum karam matamda law uba law suba namgadori bage haibasidi yamna chawba wahang amoiri SKTV News ki damak langmaidong lagi Ketrimayum Premchan Kakching district